अहानबदा ngasi ki maroiba pausing pizari Manipur ki art and culture ki damok center na thadarakba budget nemliba asisu hengat hananaba honagani haina Rajya Sabha ki MP Khetrimim Babananda Singh na miyamda thajaba pikre Lamyanba Hizam Irawat na laikidaba chahi humpugunipan surukpagi State Morn Day Thauram Paksana pangthokre Amadi Saukhat Thaurangi Tabak ama Tobu Matamda Ed Pakaya Lakwana Afaba Tabak Werebasu Miyamgi Wakalon Hana Loba Matong Tare Haina MLA TS Lokesona Fundokre Kurumzari Times of Manipur gi numidang pau miyeng tabir bapunamapu ARUNBALA taram oksari ngasi maruiba pausing miyamda sandokna pizari Manipur ki art and culture ki damak center na thadarakpa budget nemliba asisu hengat hanaba honagani haina Rajya Sabha ki MP Khetrimim Babananda Singh na miyamda thajaba pikre ngasi Khurai Lamlong Bazar da leiba Sangit Kala Sangam Hall da pangthokiba Guru Kulla Cultural Academy ki Taramathoirak Suba Kumon Thauram da Chief Guest oina sarugyakiba MP Khetrimim Babanandana mahaki oiba warol piraduna Manipur gi miyoi sing asi hek pokpadagi siba fawba art amadi culture loinaduna chatli Hotnaba kanba amadi thawai haksang yauna pamjaba kala adubu mapung phahanba honaba mathau tai academy asiki chawkhot thaurangi lamdesu mahakna pangba yaba mateng pangani haiki khara tom thokpa apoi sutta aga saka asle nina mai kai khara lebak si chawkhot thaurangi lamda culture si kai to si ka mai to asi mang than kana nam gi thau kaya ma apoi asi donation kara pira maga apoi Pesakar pira maga adu nanti apa culture itu conversation dia itu mai policy itu terkali culture policy ai level literary itu dehan dari tangai pada nabi so pira macam si culture so jauh itu macam policy level ini di thasi itu culture level policy sih kan no karamai kalau masih policy aku kan na question of sini toroga sedikit ya level itu sedikit haji pira patra hai kesini saya ini macam sini nami sini apa tahu nih apa ini level apa culture department के सरकार ने जब भी तो बने करते कहीं तो और वक्त ले लिया है वैसे ना लेकिन यहाँ भी खंडर बनी न खंडर को पहुँचे कोई कमेंट करो पकड़ने सीखे हाईवे भी तो वहाँ बस सीखी कोई एफर्ट चलना Gurukulla Cultural Academy ne sinduna pangthokiba thoram aduda Sahitya Bhushan Awardee KS Nimaicharan Singh amadi Khurai Kendragi MLA L Susindro Maitaina mathang sitna President amadi Guest of Honor oina sarugyakhe thoromaduda art ki lamda saknairaba miyoi ahumda Gurukulla Memorial Award 2019 khusinakhe amadi tongan ba art ki lamda National Award fanglakhraba miyoi manga da so pukning thogatpa utuna ikai khumna utpana thorom adugi mapung oiba saktam oikhe Irawat Celebration Committee na sinduna Lamyanba Hizam Irawat na laikidaba chahi humpugani pa surupagi State Morn Day gi thauram ngasai BT Road laiba Irawat Bhavanda pangthokre thauram aduda CPI Manipur State Council gi veteran leader secretariat member amadi thomi kyana Lamyanba gi mitamda haikat laikat tamduna ikai khumnaba utke thauram aduda wangladuna CPI Manipur State Council gi State Secretary L Sotin Kumarna Hizam Irawat Khunai gidamak yaifanaba gidamak thawai fauba kathokpa ngamba lamyanba amani mahakna hinglingai matamda lairaba miyam gidamak punsigi nungaiba kaya thadokhe loinana mahaki punsigi aroiba mikup fauba tungi mirol gi yaifanaba khanjakiba lochingba amani haikhe Lamyanba Irawat ki statue ma khinni haiba sitabada Communist Party na sarkar sibu hainingai litana thagattaba ngamde तबुददी सासन तोरिब कांगबु सिना इराबोना पामजरंबा महाकी वखलोन अदुदी चपचाना पांगथोक पीगदरा नत्रगा पांगथो ओइदोरिब्रा ख्वाइदगी मरुदे दुनी महाकी मूर्ति खिनबगा लोइनना महाना पामजरंबा वखलोन अदो चपचाना पांगथोकलब होदबिरकबदो मदुनी अखोइ कम्युनिस्ट पार्टी पामजरिबसे Protection and Preservation Committee Manipur PPCM gi makhada Lamyanba Irawat Ningsing Thauram Observation Committee Lintok na sinduna humpunipan suba Lamyanba Irawat laikidabagi Ningsing Thauram ngasei thangjam khunau da laiba 100 Flowers Higher Secondary School da pangthokre Thauram asiga mari lainana Lintok ki convener TS Ajit na phongdokhibada ingsok lising amaka chanipan maudraga taruki September 13 tagina ingsok lising amaka chamapan yankaiga mathoi gi September 13 fawbada chahi yankai manga asigi manungda Lamyanba Irawat
na lamdam asigidamak kari torambage habadu ningsingduna khana nainanabagidamak ngasigi asigumba thoramasi pangthokpani lemyanba asigi wakhalona lamdam asigi singmi tami anigi marakta apunba wakhalon ama sagalambani wakhalon aduna mangda thamlaga tangdu laita draba khunai asida achoba thodang ama lawgadoribani haike अखोई सिबो माना सैसु अलग पुका पिरमबसी हौजिति अखोइना अमुक माकी सैसु दो आसिंग मत का मतम दा खुसैसु यावदब यारोय अदु माबु सिंखतबसी अमुक मथौ ताई अदुना खुनाय सिदा मागु ममी अमा अखोइना ngasi सब चाना सि कराय दे लेबगे हाइबसी थिबा मथौ ताई अदुगा थोनबसी मथौ ताई अदुना सिगुम्बा मयाम सि पुलकान अदुबु इनमदम सागन बिदम ता चौ थौदां लबिगिबदो अदुगी मत लमयान बसी बु अखोइना ngasi खुरुमजदना ngasi थौदो ngasi केनोसी अखोइना पांथोकसबनी अमरोमदा जननेता इरावत मेमोरियल ट्रस्ट जिमे जुरीबाम नशु जननेता हिजम इरावत की हुंपुगनी पांसुबा लाइखिदबकी नुमित कमरी लैनना जिरीबाम की बाबूपराद लैबा इरावत के मितमदा मियामना लैसु कतुना इकाई खुमनबा उठखि लोइनना लाकदोरिबा जननेता हिजम इरावत की चामगा कुनगा हुमदोय सुबा मपो कुमोन थोरमदा पांगथोकदोरिबा मास पास कंपटीशन दा सरुक यागदबा माहिरोय सिंगे मास पास के फुल रिहर्सल सु तौखे ngasi की फुल रिहर्सल अदुना पुन्ना Mahiroi contingent taraga mapana sarugyake thoromasiga mari lainana jimet ki lifetime president Dr. Chandam Kamal Singh na ngasi irawat na laikhidaba numit ka mari lainana irawat ki mitamda miyamna laisu katuna ikai khumnaba utkani amadi lakadoriba irawat degi peretta sarugyagadaba Mahiroi Singh na ngasi full mass pass rehearsal tawgani haraduna tha asi kuntrada pangthokadoriba jananeta हिजम इरावत की चामग कुलहुमदोय सुबा कुमोन थोरम असिदा जुरीबामदा लैबिरिबा मियाम पुनमकना लेंबिरक्तुना थोरम असिबु मिएंग ताबियु अमदे मपुंग फान बियु हाइखे नुमिदांगी मतमदा जननेता इरावत मेमोरियल ट्रस्टना सिंदुना मियामना इरावत की मितमदा मैरा कटखे इरावत की सीहिबा नुमिद असिदा मागी मफमदा लैसु कतना माबु रमजगनी लोइनना फाइनल खोगी Angkang putra ada pangtok ke daba, magi mapung mungkin kumongi, kalau mungkin mas pas ke hanya kena mau ada selami kat kini. Saukhat thawrangi thabak ama tawbu matamda ayat pakaya lakpana maram oiraga afava thabak oirabasu miyamgi wakhalon hana lobo mathau tare haina khundrakom kendrugi MLA TS Lokesorna phongdokre Irawat Memorial Trust kaibina sinduna kaibi khulen community hall da pangthokiba humpuguni pan suba lamyanba hizam Irawat laikhidabagi ningsing numit thawronga mari lainana kaibi khulen mana singda laiba lamyanba hizam Irawat ki ningsing mitamda hai laikatuna ikai khumnaba udke pangthokiba thorom aduga mari lainana Lokesorna lamdam asi afaba thabak ama tawba matamda kanagumba kharana thengkhang kayada ayet apan pirakpa asi laivaktivani laikhiraba lamyanba asigi ningsing khubam ama oiriba manasing asi tungi mirolna khanghongnabagi damak semgatpa mathau tare mafam asida Irawatna punsigi mari lainaba kaya thamduna haurakliba nahakayada mahaki wakhalon chelhongnaba honaba tangai fade ningsing khubam ase matamga chanaba maongda semgat sagalakliba ase maikei asongi miyamna sogatpiu lamyanbagi khubam semgatpada rajnitigi wakhalon pusinduna chaukat lamjenda tunghanbagi achoba khongthang ama oigani मियाम नबु सौगत पिरबदी ओलक पचहीदा मफम असी मतिक चाना सेंगतुना मतमगा चानबा निंगसिंग खुबम अमा ओहेनगनी हाइबसु मियाम द थाजब पीखे लाइफ हिस्ट्री है तारे माना तौगी एक्टिविटीज मणिपुर लेबाक्सी की नमद तौगी एक्टिविटीज मैम दो लाइक से इन थें आई मैरी लई आइगोंदसु अदुग अदुम मैम से लाइब्रेरी थमगा म्यूजियम टाइप हाइता थमगा मान होनरंबा चारंबा सेलंबा व्हाटएवर एनीथिंग अदो तौबो आई मसिम दंgai तौजे खनजबने दुबु ट्रस्ट की मखोता मुसुं लाइकाई से लाइब्रेरीबा नुंसिबिबा प्रजासिंग नमना खोगी महाकु पामजो माई आइडियोलॉजी पामजो बोरगदी आई दे दमक आई तौजे खनजबो दने मैम दे छंगदोक चसे मफम असिदा अहलमन सिंह अवा अना क्या नंखिब सिंह मखोगी अदुगुंबा फोटो अमतो ओरगसु रेकॉर्ड कइनो कइनो खरदो ओरगसु लोन महाक मरि लेनबो मफम ममा मसिदा निथिरा लिंबिबा तारगदी मरुओइना सु मना सिंह से मणिपुर की लोइबे लोया पुनमक्तगी अदुलो तोंगान तोंगान बा सोशल एक्टिविस्ट कया मना अदुगुंबा अखोगी महाकी खुबम मसिदा हेना नैननिंगबगी लाकनिंगबगी अदुगो लोइना मणिपुर की यामना मरुओइबा अदुबा सेंटर अमा सोइदना ओइरगनी हाइना फाउजे
ngasi lamdam asigi mafam kayada pangthoknabagum Manipur University dasu humphugni suba lamyanba irabot laikidabagi ningsing thoram pangthokre Manipur University gi library conference hall da pangthokiba thoram aduda economics department gi assistant professor Dr. Singlensna maisnamna lamdam asida luchingba makhal ani lai lamyanba irabote ngasi gi malem asidagi chatkre adubu magi wakhal londe ngasi fawba muthat pangamdana lairi amaromda hauzik lairiba luchingba sing asidi lamyaida ifiji saduna mai thaduna hingna siri khenaba asi miyam punumangnasu khangnaraba ni haiki ado mana sigi December 20 gi thokuti thokra matunda mana ko gi cheng khuyam na ni buda ko gi e khuzok kama pire I hai ko gi wai hai buda mata ma se gi sar buda ma se sile jen jawri ada sile jen de ke dore sile jen de ko gi ningtam gi hok da sam ya ba chawpa chawpa si bam yam de me ningtam gi ko gi si ba si makala amana British kutagi loyal nitigi sidagi ko ning tamba pamba political independence adu ani suba kambu mana ke dawra ning tamba pamba bisa ning tamba bisa rajniti gi political ning tamba tu bakta na miyangi hadi awana myam su ko na bagi economic independence yaw da bani adu mabiyot mine le taba nimana na ko gi na ba amaga ko gi awara ne silai taba haika adu yam samaloda wata pataba miyot mine le taba adu ba kunai ma gi mang ba Thauramadu Sarugyakiba Economics Department gi Research Scholar Oiriba M Saulina Lamdam Asidagi Luchingba Kaya Thokrabasu Lamyanba Irabot Kumba Thamoi Sengba Maramda Mazati Bunungsiba Amatta Yaukidre ngasi Hogalakliba Naharol Singda Lamyanbagi Wakalon Asi Selhanabagi Pandamda ngasigi Thauram Asi Pangthokpani haiki organic oiba field takumdaraga activist amagi role lobangamba hairiba misak se Manipur da atangbani ngasi phawbada asigumlaba misak ase amuk hana tholokpa leitri hairiba misak asigi magi fajaraba masak magi fajaraba tawkiba mayam singdo madu amuk hanna revive toroba amadi tungda laiba hawgalagliba naha singsida masigi spirit se tholak nabagi damakta anouba amadi hanadagi lisang setna lakpa way ama conscientization gi method amani haina ehakna haizini Jananeta Hizam Irawat ki Chamaga Kulhumdoi Lak Suba Mapok Kumon Gamari Lainana Tarani Palak Suba Local Level Mars Pass Competition 2019 ngasi Ningthokong Bazara Pangtokre Irawat Celebration Committee Ningthokong AISF Lions Club of Ningthokong CACUS Education Center Manipur Amadi Youth Foundation for Fitness and Service Manipur na kusam nana shinduna pangthokpa competition gi tharom adugi saruk ama oina Jananeta Irawat ki ayekpa photo da laisu katuna ikai khomnaba utke loinana ningthokong gi akoibata laiba school gi mahiroi singge senior amadi junior category haina khaidoktuna punna mahiroi nupa nupi contingent taraga tarukna saruk yaduna mass pass ki athoi ehen tanake tharom adu da saruk yakiba Bisempur District Police ki SP Priya Deshni Laisramna lamyan ba Hizam Irawat ki masamasu oihoriba aikhoina mangonda cheliba spirit adubu matou tamba ngamnanaba amadi thabak oina onthokpa darkar oi haiki Competition adugi senior amasung junior gi makok mathang takraba school singda manamathum singsu yantokhi Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837 353352 or 9402 991 938. Nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausa yi khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi ekhoi Chinganingai oidre. Aikhoigi damak Bright Enterprises ki Ningo Khudo.
ब्रेक की मतुंगदा मखाताबा पाउ पिजरी बेबिसना मिसिगी के CBI दा सिनदुना अथुबा मतमदा लंगला लंजिन पुथो हाइबा दाबीदा ngasisu thangweiban maisnam laikai phukri asoba mapanda amuba firal singkhatuna laikhidrobi बेबिसना गी फोटो दा लैसु कतुना खोंजंग संसिनख्रे खोंजंग अदुदा सरुक याखिबा JSC गी कन्वेनर एल ज्ञानेश्वरीना केस असि अथुबदा CBI दा सिनदुना laikhidrobi गी अरोइबा मथौ मंगम पांगथोक तना लैंगाक पांगथोकनना बा लैंगाक न होनबियु मतम असुक कुइरबा फावबा लैंगाक न तुमिन्ना लैसिलिबा असि यानिंगदे मिसी असि ग मरी लैनना फाजिन्दुना लैरिबा मियोय मंगा बेल दा थोकनना बा होनरिबा असि JSC न याबा ngamloi लैंगाक न सु बेल पिबिगनु हाइना महाकना फोंदोरक्ति अचुगुमलबा बेबी सरागी मिसीगा मरी लैनगम फाखिबा मखोय एडमिनिस्ट्रेटर सिंह स्टैंडर्ड रोवर्ड स्कूल की अमदी प्रिंसिपल कम फाउंडर अमदी वार्डन सिंहबु बेल लौनबा होनरिबासे मसी अथुबा मतमदा लेपियु CBI ने हेक केस फाइद्रि फाव CBI ने हेक अचुंबा लंगला लंजिंग पुथोक्त्रि फावदा ngasi आइखोय चथरकनी मसीदा मियामदा सरुक याबियु हाइना आइखोयगी इचासिंगी माइकैदगी अमसु इशुसिंगी माइकैदगी JSC की माइकैदगी थमजरी महाकना मखा तारदुना लंधोनी की मथक्ता सेक्शन 420 पांदुना लैरिंगै सेरेक्ता आइन यादबा मोंगदा हांगलिबा स्कूल असि थिंगजिलुरबा मतुंग अमुक नौना हांगदोकलिबा असि लैंगाकना माबु योखत्ली हाइबा ताकपनी रजिस्ट्रेशन नंबर अमगी मखादा स्कूल अनि चलाइरिबा असि की मायोक्ता लैंगाकना करिगुंबा मकल अमतगे एक्शन लौखतना लैरिबा असि का मरी लैनना मियोयसिंग यंगसिनबियु हाइखे ऑथोरिटी ओरिबा लंधोनी असे मसी माबु फाबगी महत्ता मसु माना तौरीबा माना चलाइरिबा स्कूल से थिंगजिनबगी महुत्ता अमदी रजिस्टर से थिंगजिनबगी महुत्ता करी तवी हौजिक सरकारना अदुगुमलबा थिंगदुना लैरमलबा अदुगुमलबा स्कूल असे हांगदो हलगा हौजिक माहि तमहली मसिना ताकपदी अदुगुमलबा मणिपुर सरकार से मरा लेबसिंग आइनगी मायोक्ता थबक तौबसिंगबु सौगतले हाइबसे मसाना ताअबनी इंडिया पुंबदा सथरिबा प्लास्टिक वेस्ट रमदान कैंपेन की मखादा वन स्टेप टुवर्ड्स क्लीनलीनेस हाइबा वाकलोंदा सेंट्रल इंस्टीट्यूट ऑफ प्लास्टिक इंजीनियरिंग एंड टेक्नोलॉजी CPET इम्फाल सिंधुना ngasi वांगांगदबा रैली अमा चटख्रे इंस्टीट्यूट असि महिरोय अमदी स्टाफ सिंगना सरुक याकिबा रैली अदु ADC ADM इम्फाल वेस्ट निंगथौजम गोजेंद्रोना लमथाखे ngasi चटखिबा रैली अदुदा स्टॉप लिटरिंग rather than prohibiting plastic Swachh Bharat start with scenes in our habit say yes to plastic, no to littering. Let us keep our Manipur clean. Haina thaba plecasing sizinaduna plastic sizinaba amadi mafum sana langthoknabagi matangda miyamda khanghanki CPET Imphal ki principal director Ibo Tomba thingbai zamna sakhiba rally adugi matangda palladuna plastic ki polam yauna amor akai sing mafum sana langthokpagi hainabi thamsi plastic sizinaba thingbagi mahutta karamna plastic ki lemhau khak sing karamna khomjilaga kanaba mongda recycle tawraga sizinaba yagadage haiba thidokpa changi अथाबा प्लास्टिक सिंग सिजनरब सिंग मतुंगदा अमुक हन्ना पुनसिंदुना रिसाइकल तौद्रबदी प्लास्टिक सिजनबदा अथिंगबा थंबगी कानबा लैरोय मरम अदुना प्लास्टिक सिजनबा अमदी अखोयगी अकोयबदा प्लास्टिक की पोलम सेंग मथोंग मरम खंगदना लंगथोक्तनबा मियाम पुनमकना वाखल तामिननबा तंगाइफदे लोइनना हिरम असगी मतंगदा अवेयरनेस प्रोग्राम कया पांगथोकपा मथौताई हाइखे मफम मरांग खंगदना हुंदोकपेगी हैनिबिसे अखोय को पुंतोक तोसे प्लास्टिक सिंजे डस्टबिन गुम नत्रगा करी मफम चाना चाना पैसिलिबा प्लास्टिक सिंगुरगी अखोइना खंडोक खंजिन तौरगा प्लास्टिक रिसाइकल साब याबा पोलम क्या साब लोइना लोइना अनो अनो पोटसिंग प्लास्टिक रिसाइकल प्रोडक्ट साब याबा पोटसिंग अखोइना साननबा अखोइना होनबा मदुना अल्टीमेटली सेटमिलोन अखोइगी इकोनॉमी फिल्म से सोइना फंककनी ngasi New Delhi ki Hyatt Regency da pangthokhiba Federation of Indian Chamber of Commerce and Industry FICCI gi taruk suba edition da Naf Manipur ki additional SP Thongnauzam Brinda da Best Performing Officer Against Smuggle and Counterfeit Trade ki mana pirakle FICCI Casket 2019 asi smuggling amadi counterfeit activities singi mayok ta leiba committee amani ngasi award fanglakpa aduga mari lainana Delhi da leiba aikoi gi paumi ga unaba amada Brindana award asi fanglak pada nungaiba phongdokladuna masi punumaki mahi ase laingak amadi Manipur miyamgi matengdagini drug ki mayokta sangsileba khongjang ase hojik paliba laingak asina hogdokhibani masi haurakliba naharol singbu nisagi ipaktage kananaba ahanba khongthang amani haikhe
Lakliba October manga fawgi manungda takel pata laiba Government of Ideal Blind School gi mahiroi singna tamnanaba lairik sing phanghangani haibagi thajaba Social Welfare Department na pidrabade makhal makha kaya gi khongjang sangsilagani haina school asigi Student Union gi active member Manjur Hussaina fongdokre ngasi school asida pangthokiba pawgi mifam amada Manjur Hussaina makha taraduna hokhiba chahi 2011 da Social Welfare Department na Blind School gi mahiroi singna tamnanaba lairik namnaba machine school asida install tawkhibaga loinana kumja listing aniga tara manga tara tarukta lairik nambagi thabak tawnanaba employee singsu hapkiba laikrabani adum oinamak ngasi fawba school gi mahiroi singna lairik phangdabagi awaba mayoknaduna lakli hiramasigi matangda Social Welfare Department gi director utamga unaduna wari sanaduna phangriba lairik sing phangananaba honaragani haina thajaba piraki Masigi matungda department asigi deputy director oriba Dilifna school asida laktuna mahiroi orabadi mahiroi ama oina adumak layu kanagi thawin sindagi director unaduna lairik phangde haina wakalibano haiba yauna akanba wahai kaya sizinaduna mahiroi singbo karemnaki masimok department amagi mathak thongba official amana tawpham thoktabra haina khalli haina thong asigi matangda akanba mawongda yaningde haina su phongdorakli jariba demand se tabi daba taragadi hena khoina khongjang changsilakani masida tholakba afafata khudima akhoi social welfare department pubigadabni aduga akhoi ngasi tawjariba visitation asida akhoi manipur da laibiriba satra gi hena laibiriba organization mayam sina miyang changbiyu aduga hajin mantri akhoi social welfare department si pubiriba akhoi minister madam nimsakyu kenasu miyang chahan janingi aduga akhoi manipur gi lengak nasu akhoi na nungaitaba pendaba kaya sibu miyang changbigani haina thajabale Government College ki Oza Singh Tare Suba UGC Pay and Regulation 2018 matung inna tolopiu haiva dabi tawraduna ngase kai sampa lemizm laikai community hall da Oza Singh na wakan mifam chathakre Federation of Government College Teachers Association Fegoktana sinduna chathakiba wakan mifam aduda sarugyakiba association gi general secretary Dr. N Somarendrona haukiba chahi 2018 gi December dagi Government College ki Oza Singh su Tare Suba UGC Pay and Regulation asi chana halo haina laingak ta kayarak hanna haizakiba laikrabani amadi tha asigi mapon phawgi manungda oza singi demand asi thabakta onthokpiu haina asetpa wafam thamki adum oinamak laingak na ngasi fawbada karigumba thajaba yaba pakum amata piraktabadagi ngasidi khongjang asi sangsilakpani tare suba UGC Pay asi laibak asigi awangba mahailoisang singda thabak tawriba oza singi oiba thorang amani hairaduna laingak na oza singbu na thaiduna thambiganu lainga ki karmasari khudingmak amana amabu miyeng hanthana yengbiganu haina phongdoki Yokta ki side gi khoi government na maroina honorable education minister amadi sim minister loriba khongtang sidi khoi nungai ba phongdok sei adoma si strike holding ma bangda tawbiramagadi khoi amungda nungai jarang ko dam eduga satra gi na college atmosphere thuai ba sidi khoi sim din nungai taw sidi mok leije Chief Minister N. Biren na chair loduna ngasi Chief Minister Secretariat ta State Level Organizing Committee on Mera Hok Songbagi mifam pangthokre mifam aduda district khudingmak ki DC sing amadi official sing sarugyakhe mifam aduna mathang thagi tang 18 Purnima numitta Mera Hok Songbagi thoram state ki thakta pangthoknanaba khanakre haire Masak khangdaba fizam setpa mioi ahumna mioi ama faduna pukhibadagi ngasi fawba langla langjin khangdana leire hairi thodok asigi matangda Jiriwam police tagi fangba pawgi matung inadi thiwa khangdana leiriba mioi adu Jirigat ki namdailong dagi sumgailung rongmai sahi kungani thoi apokpa asin rongmai kawi mahak tha asigi kulhumdoi gi ayuk pung tararom taba matamda masagi laikai dagi angoba masugi gypsy amada lakpa mioi ahumna faduna pukhibani thodok adugi matangda thiwa khangdana leiringai Samgailung rongmai gi imung manungna Juribam police station da wakalakpadagi police na case ama lokhotpaga loina na thiba humbagi thabak chathari hairi Hauzik pawgi marthan atenba break amatanga lagjari Maitai Singi Puwari ga sagon aduna laklaba mafam ama oiriba Sagolban Thangapat ta leiriba The Thangapat Restaurant and Departmental Store ngaihak awaba pothafam ama oibata natana restaurant manungda yaujariba inbuilt departmental store da adomgi household items singsu phangbiragani Veg amadi non-veg ki menu items sing na adom gi taste bud pu satisfy oheliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store.
ब्रेक मतुंगदा मखाताबा पाउ पिजरी ngarang nungthil more Imphal lambi gi kondong lairembi police check post ta more rom dagi tholakpa eco van registration number AS01AN8821 ama check tobada poppy seat poppy maru yawba kg chanipan ga marifu rom ga konana miyoi ama fagat pangamkhre poppy maru sing adu bag tara mathoi da haplaga purakpani hairi pharba miyoi adugi maming moirang them biten sing sahi kunga mathoi apokpa M ibomcha sing kawi thawal khunau dagini fagalaba poppy maru sing lupa lak humga lising yankhaiga nithoi rongi mamal oigani hairi fagalaba polam sing adu custom preventive force da sinakre hairi ngarang nungthil pung ani ga makhairom tarakpa aduwaida more amadi Myanmar ga naknana lairiba Sunrise ground dagi nimphum do suba Assam Rifles na thengnarakiba TNT explosive oiba bomb adu lokhalaba matungda ngasi ayu pung 10:10 rom taba matamda Imphal more lambi gi ke Zelemon Khulrom da meter hum chatret rom changsi laga laiba mafam amada Assam Rifles ki bomb expert team na asoi angam yaudana pokai hankre haiba bomb adu chawrak na kg amar rom ge explosive yawrom ki hairi ngasi ayu pung 10 rom tarakpada Imphal East District ki Wangkai Konsam Laikai da laiba Sagol Sem Sanjay Koba miyoi amagi yum mai chakre lupa lak 10 rom gi pochai amang ata thokre thogdok thokphum dagi phangba pawgi matung inadi mai adu short circuit dagi thorakpa oigani thajanari laibak thiba thogdok adu ayuk ki chak ising chanaba loiraga thabak chathoknaba matam oibana yum adugi imung manungi miyoi kyadi asok apandi yahodre thogdok aduga mari lainana IMC ward number 19 gi ex councillor Yumlembam Rati Kantana ngasidi laibak fabadagi traffic jam laitabana Manipur fire service ki kambuna matam chana laktuna ka hena amang ata thokadabadagi kanbire Tawbadabu Manipur Fire Service ki thomi sing ayamba matamda mai sakfomda matam chana yobirakta ngaktani maram aduna Imphal East ki oina tonganba fire service ama athuba matamda thambiu haina lainga ki pungning singsilakhi service ama lehenba pamjaba si akhoi gi humble request ni kaigenoidi Imphal East West haina khaibanina akhoina asolom dagi lakpasi Imphal East lomda sakpada anambana nangdabagi sang hena wang bai tare akhona yumse kalhoningmada fire service ki site gi nangba haidi kalninga ju su fire service na kaninga ga su nangdabagi sang ni hena wang kainodi lakpagi traffic jam lanthok lansin nungai tabai dar mafam do sadre haidare aduna yagai ngasi ngasi gi thogdok sigi khallaga haijaraga government da sambal appeal Imphal East ki oiba fire service ama thamba pame masim tangdi ngasi lakpiriba isinau singda khangan jare aduga thoiba yumgi dosa sijo khoi myam lekai gi mihung aktani sisu nungai jadi adubu yare khedi government na Imphal East ki oiba fire service ama athu matamda hangbina ba angtang khanabiu haina ai haijari ngarang numidang pung manganga makhairom taba matamda Imphal East District ki Khurai Chandam Laikai machinda laiba Loyalam Microfinance Office ki get manakta sakhang daba singna IED pokai halambagi thogdok adu coordinating body of Khurai na akan mamoongda yaning daba phongdorakpaga loinana thawong adu maikai adongi miyamda achoba singnaba amani hairakli cherol aduna makha tarakli badi thawong adu pangdaba amadi khunai asibu leikha tanabagi maram ohelakpa yai maram aduna thawong adu kanana kari maram gidamak chatharambano haiba miyamda sengdokpiu hairakli Jawaharlal Nehru Institute of Medical Science Jenims Imphal amadi Clinical Development Service Agency CDSA Faridabad Anina Sinduna good clinical practice current regulatory and ethical requirement for conducting clinical trials and research in India Hai Bahiramda Numit Nini Chathagadaba National Workshop ngasi Porom Patalaiba Jenims ki auditorium da pangthokre Mapalam dagi expert kaya loinana mahiroi chamugu humpu mangana sarug yaduna pangthokiba workshop hongdokpagi thorom aduga mari lainana Jenims ki director Professor TS Bimona pangthokliba workshop asina Dr. Amadi Anaba Singhgi Marakta Thokhaningdaba Thogdok kaya thoklebasi hantahanaba ngamlagani Dr. Singna Anaba laingba matamda matau karamna Anaba Singbu loinagadage haibna chingba kaya gi matangda khanna nainagani haiki अखोगी पेशेंट केयर सर्विस ता हेना फगतना अमदी पेशेंट का डॉक्टर का लेनबा कोऑर्डिनेशन रिलेशनशिप ता बेटर पेशेंट एंड डॉक्टर रिलेशनशिप पोरकनबा मधुगी पांडम दा पांगथोक्सबनी अखोगी जेनिम्स लेबा नेशनल रिसोर्स पर्सन अखोगी डॉक्टर बिशोलता डॉक्टर लोकेश्वर अमदी मयामसी तौरगा फजना हुजिकी हाइरिबा अखोगी फैकल्टी सिंह अमदी पीजी छात्र सिंह सिदाइदा फजना चुमना रिसर्च
माइंडेड से फजन तौरगा पेशेंट केयर सर्विस फगनबा पेशेंट की सेफ्टी हेंगनबा अदुगी एम दा तौजबनी Clinical Development Service Agency and extramural unit of Translation Health Science and Technology Institute, which is under the Department of Biotechnology, Ministry of Science and Technology, Government of India. I and my colleague Vandana and Jitendra are very pleased to have come here and give our efforts and contribute towards this national endeavor. It's a pleasure again to be here among all the people of JNM Imphal, and I'm very, very thankful to the Ethics Committee who have agreed to come and be a part of this, Dr. Bimo Singh and Dr. Rajkumari and all the people here. Thank you. All India Youth Federation Manipur State Council Amadi State Blood Cell National Health Mission Manipur Anina Sindhuna ngasi Zenimski Blood Bank Transfusion Unit ta Tarelak Suba State Level Blood Donation Camp Pangthokre Zananeta Hizam Irawat ki Chamaga Kulumdoi Suba Mapok Numit ka Mari Lainana Pangthokiba Idan Pibagi Thauram Aduna Mioi Kun Henbana EPK Sagi ma laikidabanu meaning asise tang kuntaruk September tang kuntaruk se ma laikidabanu misai sa koina hai lai katna sadanjali katpai mohta khoi e oina kacharaga Manipur praja gi akoi e walaba darkar lai e darkar lai ba athuba da e darkar lai patient sing da akoina ngasi tawjariba dan sina akoina mateng pangba ngamagadi janata hajamira bona Manipur praja bunung sibiram badu akoina mateng pangba ngamena khanjara kanda haiba koi donation si pangthok sabani Lamdam asida khunda minuriba Kanglup Furup ki marakta amata oiba nungsi sanaba puraknabagi wakhalonda singzamaida laiba khwai nungseng Sinthalu Khansina sinduna numit mangani chupna chathagadaba Pits and Holiday Camp ngasi ching Kham Kabui Khul Usoi Pokpi Lilongda Hudokre Camp aduga mari lainana Loop asigi President Laisemba Tensubomna Loop asina lamdam asigi ching amasung tamda khundariba tongan ba Kanglup singi marakta nungsi sanaba puraknaba Loop asina thabak tawduna lakli masigi saruk ama oina ngasigi asugumba camp asi hudokpani makha tana khunai asigi yaifanabagidamag thabak thorong kaya amasu pangthokigani haiki Usoi Pokpi Lilong asida prajagi awaba udana Lebaki Pam Kon Bagi Karigi, Mayokta Onjin Labor Mayam Singasi, Matam Hemale, Matam Tillavani, Lebak, the Laribok Kunai, Laribat, Sing the Oisano, Tam the Oisano, Zaga, Arabado Oisano, Mamita Mapita, and one Kangi Mayam Singase, Langak Login Pam the So, Civil Society, Enjo, Manipur Miam Kudimakta, Masikusam Nadra, Indavatam Poroknava, going to see the Gisam and never give Pandam Dani, 5 days patient holiday camp Taujaribase. Kulnasi de Karigumba. Wathok lan thok tiki lay ba de khitang nungai ta ba lay banina media mayam laktuna ngasi santi wari sabine na ba hari ba thokdok asi yamna nungai jai hayeng tung phawa da santi woina lay minna begi damakta mayam na ing na tamna wari du sabire ga nungai na lay jabasi khoi pamjai Bharat ki Prime Minister Narendra Modi na laibak asigi miyam bu tingjang kaijang dana lahenabagi pandam da haudokiba Rashtriya Poshan Ma gi saruk ama oina Social Welfare Department gi minyeng makhada Integrated Child Development Service ICDS project Imphal West to Wangoina Sinduna National Nutrition Month 2019 ki palan thauram ngasei mongsangai mayai laikai da Community Hall da pangthokre thoramadu da sargya ki ba ICDS Wangoi project ki supervisor Konsam Malasana Debina saukhatpa tingjang kaijang daba khunai ama ohensi harabadi mipung khuding makna chaba thakpada masi oiba chinjak sing chaba mathau tai thoram asiki mapung oiba pandamdi miyam da masi oiba chinjak karino haina khanghanbani haiki Pikliba angang 0 to 6 years lagi pregnant women nursing mother marui na moi sida koina kanar ba mayam ama hakchang phana leina ba amadi moi da ngasai gi koi gi health ki service amadi koi gi leiniba koi gi tasena har ka ti koi convergence service ni aduna koi ne punjal liba ministry koi gi mari leina ba mayam punjal la pangthok program ni Sakpikarong subdivision dagi Chandel amasung Thoubal district ki Sugnu faudun chatliba lambi paring asi aduki matik fibam chadana laibana maram oiraga maike adongi khunja sing sathok sasinda khudong chadaba kaya mayok nadun laire hojik nongju tha oibana miyam amuk hena khudong chahandre maram aduna laingak na miyeng sangbi bakal loinana athuba matamda lambi paring asi semjin biu haina maike adongi miyam na laingak ki pungning chingsilakli
Thawbal district ki manung chanba nongpok sekmai da laiba district asigi amata ngairaba primary health center PAC asi staff ki award pa laibana mapung fana chalaiba ngamloidabagi fibam da laire haina United People Front UPF Thawbal district committee ki general secretary Thangjam Robindro Maitaina nungnangba phongdokre UPF Manipurna masama ufaba tingjang kaijang daba iramdam ama semada haksel haiba asi yamna maru oiba amani haiba wakalonda lisang sitna chatharakpa khongthangi saruk ama oina ngasi UPF Manipur gi miteng makhada UPF Thawbal District Committee gi mihut kangbu amana nongpok sekmai PAC gi hauzik oirba fibam yengsingkre khongchat aduda sarugyakiba Robindrona PAC asida leifam thokpa Dr. Masing Suna leitrabasu pung kunmari chalaiba yabagi fibam adudi leiri adubu leifam thokpa nurse tagi yamna watpa attendant amadagi hen leitaba chokidar leitaba amadi delivery gi khuchu kulai watpa leibna award pa kaya asi mayok nari haibagi mami chawna tari hospital asida public toilet laitaba amadi sweeper laitabagi awabasu mayok nari Hiram Singh asida lainga ki mari lainaba singna athubada mi eng sangbiduna nongpok sekmai PAC asibu wata padaba ana laing sang ama ohenbiu haina lainga ki pungning singsinki toilet public toilet laitaba delivery gi kujuk lai laitaba asina maram moiraga 24/7 night duty asi lepa ya bai film da laire maram aduna lamdang masom da lairi lam amadi myam chingda phangda ba khudong cha ba du mi phangba ngam dana bokun lairi masi damak da laingak na mi changbi ngasi Jiribam gi Babupara da laiba Jiribam Municipal Council JMC gi community hall da USA International Limited na sponsor toba People's Development Society PDS amadi Desbandu Club Kasar Assam ga khusam naduna shenba numitare ni satharakpa classic USA Silai school training under USA Silai program ngasi Loshin Craig ngasi gi thorom saruk yakiba Chief Executive Officer PDS TS Baramangol Singh na PDS ka USA Silai school ga khusam narga pangthok leba training program ase Manipur da laiba nupi maru oina below poverty line BPL gi makhad laiba nupi singbo yumda senthok lambi oina naba amadi makhoi gi punsi mahingda awon ba purak nabagi pandamda pangthokpani haike Bharat Pulu Nanba Laibak Oidanaba Laingak na Paikhalakpa Thaurangi Sarukama Oina Let us keep plastic free and model village haiba Wakalonda Kaksing District ki Manung Chanba Wangu Gram Panchayat ta numit nipani chathagadaba Swachh Hi Seva campaign Southern Rural Development Organization Sardo na sinduna ngase Wangu da hogdokre Wangu Jila Parishad ki member M Melody Wangu Gram Panchayat ki Pradhan L Sarat Sardo gi Vice President TS Nando Wangu Development Committee gi President A Neta Sandrana Thoromaduda Maru Oiba Mithunglen Singh Oina Sarugyake Akhang Ahi Kayana Luna na Leibagi Kanaba Singhi Maramda Wangangduna Miyambu Wakal Tahanke Kaksing Municipal Council na sinduna Swachh Hi Seva program gi manung channa plastic waste shramdan amasong source segregation of municipal waste ki matangda miyam ga wakal taminabagi thoram ama ngasi library and information center Kaksing da pangthokre thoram aduda khannaba mithung lensu oikiba Manipur lainga ki PSED gi additional chief engineer L Swami Kantana resource person oina solid waste management gi matangda wangangduna miyam da wakal tahanke thoram aduda municipal solid waste ki makhada yumthong khuding da pigadaba akang ba fata haudi amadi achot pa fata haudi hapnanaba dustbin ani miyam da kusinaba hauke loinana denu lomgi makhada laiba self help group kuntra da revolving fund su yanthoke tungda miyam puna lu handball lamdamama oinanaba wasak lominake ngasigi thorom aduda athoiba mithunglen gi oiba warol piraduna mahut ki commissioner M Joina phongdokhibada lubanan ba haibase isa isa gi imung dagi haurakadabani lamdam asida yumgi amot akai sengba asi nupi khaktana ayamba tawi masi aikhoi nupa singsu mateng pangsinduna yauksin bagi mathau tai amot pasing asi yumdagi hek putoklak paga loikiba natabanina municipality nasu fazana amot pasing adu collection tawiduna mafam chana loisinanaba honabana ngasi pangthokliba Swachh Hi Seva gi yamna maru eba pandam adu phangnanaba honabada achobu mateng ama oigani haikhi ngasi gi sigumlaba Swachh Hi Seva gi yamna maru eba pandam adu phangnaba honabada achobu mateng ama oigani ana thamjage ngasi gi lengsin biriba khuding mangna sida yaudaba thidana leikai da karida punamak tawam thokko mayam sida expert na haigiba khudingmak sing asi sandok piraga aikoi Swachh Hi Seva asi ga mari lena pangthoiba thorom asigi mahi du phangbang amna ba khoi punamak onaminasi
Hauzik pau gi marthan aten break amatang laujari. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 566601 or 0385 2452011. Authorized dealer, Kirloskar Gensets. Break matungda mayam mukhanna taram noksuri numit mangani chupna satharakiba mega sapling tree plantation program ngasi loisin kre ngasi aroiba numita Yairipo police station gi manung amadi mapan gi akoibada u sara lising amarom thake Yairipo police ki Thoubal district ki SP Dr S Ibomcha Singh OC MD Riaz Udinsa amadi Thoubal district BDF welfare association gi volunteer singna sarugyakhe Thanga 28/11A1 polling station gi oina electors verification program ngarang Thanga ngaram Laikai community hall da pangthokre ngaram morning gi ward member Laistrom Gulapi Singh PRDA Bisnupur gi field assistant or Raju amadi Thanga 28/11A1 polling station gi BLOS Anita Devi amadi Angalwadi worker singsu thorom aduda sarugyaki polling station asigi elector kasu verification tauke Swachh Survekshan 2020 ki makhada Kumbi Municipal Council na senduna single use plastic tingbagamari lainana ngarang Kumbi da miyam gi oiba khongchet ama chatkre khongchet adugamari lainana Kumbi Municipal Council gi EO Moirangtem Inaubi Singh na single use plastic sing asi yariba makai sizinaba leblasi plastic sizinabagi mahutta chegi khaw natraga fi gi khaw oina sizinarasi Kumbi asi luna nana lehanbada miyam na mateng pangbiu Kumbi gi mayai da cheriba khuga gi turel da plastic ki polam sing thadabiganu turel asibu luna nana thamse Kumbi asi plastic free zone oina bagi pandam da ngasi gi miyam gi oiba khongchat asi pangthokpani haikhe Kano tawraba asigomloba single use plastic amasung plastic makal khudimaki se akoi sizinaba lepasi natraga sizinaba khwaidagi kano da level da handarasi haibagi pandamda chachabani rele si aduga Kumbi Municipal Council yamna kano hona jariba sina Kumbi gi yamna phajagraba Kumbi mayai makta da cheliba khuga tore nasida thada danaba plastic bottle da chingba amata thada danaba masigi pandamda sangsin jarakpani haina mayam apanda Swachh Bharat Mission ki makhada India government na hokiba September 13 da Bharat ki Prime Minister na leibak sinba thungna swasthi hi seva campaign ki saruk ama oina ngasi Thoubal district ki Hairok part 2 gi village water and sanitation committee VWSC na so swasthi hi seva campaign ngasi committee asina konba mafam singda pangthokre campaign asigi handak chahi gi theme oiba single plastic use pu mapung fana sogatuna ngasi dagi committee asina koliba mafam singda plastic sizinaba tokna ba wasaksu lauke VWSC Hairok Part 2 na PSED Thoubal Division ga kusam narga pangthokiba campaign adugi matangda committee gi secretary KS Tomana hai hokiba September 13 dagi lakliba October 2 fawba sathagadoriba swasthi hi seba campaign gi saruk ama oina ngasi Hairok Part 2 gi area asidasu campaign asai pangthokpani Masida PSED Thoubal gi staff singna mateng pangbibugi demak thagatpa fongdokli loinana ngasidagi committee asina koliba mafam singda plastic sizinadana ba warepsu lawre haike Moreda laiba Irawat celebration committee na sinduna chamaga kunga humdoi suba lamyan bahizam Irawat ki mapok kumon numit ka mari lainana ngarang kwatha khulgi akoibada lamtu sit sengkre ayuk angan badagi hoduna chathakiba lamtu sengba asida committee asigi thomi yankhai ga mangana mapung fana sarugyakhi amadi kwatha khulda laiba community hall da kwatha village authority gi miyoi singa loinana hizam Irawat ki matangda khana nainaba mifam amaso pangthoki loinana Kwatha khulgi khunja singda committee gi maikai digi irabo numit ka mari lainana candle kaya amasu khudol tamki
Ngarang More Police na sinduna Moreda Miyam gi numit thoram pangthokre thoram aduda Moreda leiba tongan ba CSO sing yauna pangthoke amadi mifam aduda More manungda leiriba awat apa amadi police amadi government department singna tohoning ba sing CSO leader singna phongdokna ke loinana mifam aduda police amadi CSO singna punsinduna drugs ki mayokta thabak paikhanana ba joint anti drug committee More kowalup amasu semki hairiba committee asida Technopol district police ke additional SP Law and Order KS Robinson na Chairman Amadit Moregi tongan ba Jati Singi CSO leaders Singi Maraktagi Miui ani na member oire More Amadi Akoiba Mafam Singda Hozik Yamna Kankhalakliba drug ki business singna Hogalakliba Naharol Kyage Punsida Manghaliba Kaya Asi Yenglasi Police amadi CSO singna thabak paikat kadoribani mifam aduda Moregi additional SP Operation M Amit Singh SDPO L Megabarna amadi CDO gi OC Hema Chandna government ki mahut sinduna miyam gi wakat sing takhi RSS All Manipur Pradesh ki Palak L Jatra Singh Borobreka Durga Puja Committee Juribam amadi Friendly Environmental Warriors Few Borobreka branch na khusam naduna ngarang Borobreka GP ward number 5 ta uchara kaya thakre thoromadu ko mari lainana RSS ki L Jatra Singh na ngasi mahakna Borobreka da laktuna miyang unaduna uchara thaba pangjabasi laibak yamna fabani haina haike Masing yamlaba Telangana gi journalist singna laingakta dabi kaya tansiladuna taksiladuna ngase khongjang sangsin kre Telangana state Union ki working journalist ki miyeng makhada tangkak naina sangsin ge doriba khongjang asigi ngasi ahoba numita journalist lising taret ka chatukna sarugya khe khongjang sangsin ki ba singna working journalist singi house sites thamnaba accreditation card amadi health card sing Panghana ba taksin ke khongjang aduda TUWJ gi advisor su oriba IJU gi senior leader K Srinivas Reddy TUWJ gi general secretary K Barihat Ali secretary Y Narendra Reddy su sarugya ke Hauji amuk sanabagi pau phangbigani Sahi asigi October thada Rajasthan ki Dolpur da pangthokadoriba School Games 2019 da sarugyagadaba Manipur gi belt wrestling masana gi chahi taramapan chanaroi sing trial cum selection pangthokre Youth Affairs and Sports ki miyang makhada All Manipur Traditional Belt Wrestling Association na sinduna ngarang Khumal Lampak Sports Complex da pangthokiba trial cum selection aduda association gi president TS Narendro secretary CS Ibohol amadi atai thomi kyana sarugya ke trial aduda nupa sanaroi nipan amasung nupi Roi Taru Kangat Pagaloinana School Games Asigidamak Sem Saba Hokre. Salai Chess Academy Uripok Huidrom Laikai Sinduna Ahanba Under 15 Rapid Chess Tournament 2019 Tha Asigi Kunma Pandegi Kuntra Fauba Academy Asida Pangtok Lagani Akupa Marol Academy Asidagi Kanglaba Yagani Hairi. Handakta Punjab University da pangthokiba Taranipan Suba Sub Junior Amadi Junior Nation Wushu Championship ta sarugyakiba Manipur gi Wushu Sanro Singh Taran Opagi Thoram ama ngasi Imphal East Bhamol Laikai Brahmapur Nahabum ge Dharmal Laya Multipurpose Hall da Central Wushu Association na Sinduna Taran Opagi Thoram pangthokre Taran na Opagi Thoram aduda Lamdam asigi Wushu Sanda Masanagi Sanroi Junior Amadi Youth category da oina Gold ani, silver ani, amasung bronze, amasung taulu masanada, gold tara, silver ahom, amasung bronze ani lokiba sanaroi kaya sub junior category oina taulu masanada, gold tara mari, silver tara mari, amasung bronze ahom panglakiba, loinana sanda masanada, gold ama bronze ama panglakibani hairi. Ngasi nungtil panglakiba pausi sinda kari-kari maru iba pau yauri bagi habdu me ampun namung miyeng taminasi. Kanglei Paki Maira, Mui Ohum Mui Ama kidnap Tokibaki Tiba Kangana Lady. Janeta Hidam Irabot like Hidabi Humpunipal Subatorum Parks and a Pangtok Nakre. Sengi Ajan Kerna, Rasan Kat by Mui Kagi, Pangpam Tokosing, Bibidre. Pandam, Miam Sap Manavami the Yang Bahibasi, Mute Amagimatoni, Education Minister. Siam na Shia Loduna, Mera Ho Song Pangtok from Pongkre. Cry Mike the Bomb Pokai and Bayaning de Body.
मानवा प्लास्टिक पोल्यूशन की मतंग वर्कशॉप पांथोखरे निंगथौखोंग मास पार्ट कंपटीशन पांथोखरे प्लास्टिक भाप ताना सिजननब रैली चतखरे VWSC हाइरोगना स्वास्थ्य ही सेवा कैंपेन पांथोखरे लोइसलकपदा मरुइबम पाव अमुक हना पिजरी मणिपुर की आर्ट एंड कल्चर की दमक सेंटर न थादरकपा बजेट नेमलिबा असिसु हेंगत हनबा होनगने हाइना राज्य सभा की MP खेत्रीम्यूम बाबानंद सिंह ना मियाम थाजब पीख्रे लमयानबा हिजम इरावतना लैखिदबा चही 35 सुरकपगी स्टेट मोर्न डे थौरम पाक्सना पांगथोखरे चौखत थौरांगी थबक अमा तौबा मतमदा अयेतपा कया लाकपना अफब थबक ओइरबसु मियामगी वाखलोन हाना लौबा मथौ तारे हाइना MLA TS लोकेशोना फोंदोखरे ngasi gi oina dei manipuri paw matang sida loijare mi eng tabiru punamappo arunblana amukana khurumjari